lamdam asida laumi shingna puthokliba pothok sing liduna thamnabagi damak metric ton chani ki capacity oiba cold storage unit taruk mathau tauhannabagi thaurang pumba loire state amadi central sponsor scheme ki makhada saba unit sing asi me thagi manungda mathau tauba haunabagi pandam thamli haina horticulture and soil conservation directorate ki director K Dev Datta Sarmana phongdokre wafam asi horticulture and soil conservation directorate na sinduna state asida lairiba cold storage cold chain unit ki operation amadi management ki matangda numit nini chupna chathagadaba hands on training program haudokpagi thauramda phongdokhibani sanjen thongda laiba directorate asigi conference hall da pangthokiba training haudokpagi thauram adu the horticulture and soil conservation ke commissioner cum secretary Thaithun Lung Panmai joint director horticulture Yaite Khupurel Koireng College of Food Technology CAU Imphal gi din professor NG Iboyaima ICAR Manipur Center के Horticulture Division के scientist Dr. CS Premabati yauna state asiki tongan ba district singdagi lakpa laumi singna saruk yaki thauram aduga mari leinana Dev Dattana state asida chahi amada uhai wahai metric ton lakh mangarom manama sing metric ton lakh ahum gi mathak amadi species metric ton lakh ani gi mayada puthokli adubu post harvesting management amadi post harvesting processing facility leitavadagi uhai wahai manamasing amadi species metric ton kaya mangli polam sing asi aikhoina manghandanaba ngamlagati state asigi agriculture amadi horticulture ge pothok asi saruk ahum gi changda hengatpa ngamgadori bani haiki director asina makha taraduna state asigi oina housing state plan gi makhada Thobal district ki Langathel Chuchanpur district ki TN Vaishan Bisnupur district ki Khoizuman Imphal West ki Kamong aduga GSS SAS gi makhada Imphal West district ki Tabungkhok Imphal East ki Yairal Patta lairiba cold storage unit asi tharaga punna cold storage taruk lairi hariba unit sing mapung phana mathau tauba ngamba matamda state asigi horticulture amadi agriculture product kaya mangliba asidagi ngakthokpa ngamduna laumi shingi amadi state asigi economy fagat hanbada chauna mateng ama oiragani haiki MIDS की मखादा साबा कोल्ड स्टोरेज सिंगदी गवर्नमेंट असिस्टेंस खर पीरगा प्रमोटर दुना पैसा पुथोक्चरगा खरामा पैसा पुथोक्चरगा लोन लौरगा साबा मखलगी अदुगुंबा कोल्ड स्टोरेज इंफ्रास्ट्रक्चर सिंगनी अदुबु अखोइगी सास्की नत्रगना स्टेट स्कीम्स की मखादादी 100% गवर्नमेंट ना पुथोक पीरगा मशीनरीज इंस्टॉल तौरगा मदुदा जनरेटर की बैकअप जनरेटर हापगा मई की ट्रांसफार्मर अखोइना लेबीरगा हाइबा मई सी संबा फावबा अखोइना दायित्व लौरगा मदुगी मशीनरीज खुदिंगमक गवर्नमेंट ना पुथोगा पुल्लप गवर्नमेंट की पैसाना साबा कोल्ड स्टोरेज सिंग हाइरिबा कोल्ड स्टोरेज सिंग से कमाइन तौदना सिनगनी मसिगी इंपोर्टेंस करिनो मसिना करी अखोइदा अवोनबा पुरकपा ट्रांसफॉर्म तौरपा याय हाइबसे मसी कोल्ड स्टोरेज तसेंग रन तौनबा ऑपरेशन तौनबा मैनेजमेंट तौनबा पुनमक तो कमाइन तौगदगे हाइबसे खंगनबगी ट्रेनिंग प्रोग्राम अमनी Thauram aduda saruk yakiba horticulture and soil conservation gi commissioner cum secretary T Panmaina state asigi oina agriculture amadi horticulture ge pothokaya ama loklaba matung chada nifu dagi nifu ga manga fawba mangliba pothok sing asi makhata na manghandana ba haiduna center amadi state ki scheme makhada cold storage unit taruk asi semgat pani haiki apikpa laibak ama oirabasu malemda agriculture pothok khwaidagi chauna export toriba laibak Holland gi matangda palladuna commissioner asina laibak asina agriculture pothok kaya export tawba ngamliba asi laibak adugi ningthina semgat sagatuna lairiba cold storage system gi pangalna ngambani maram aduna state asi piklabasu cold storage ningthina lairagadi matam ama hekta da export tawba ngamlakani haina phongdoki almost 40 to 45% of the production koi pothok si mang re hai seng na field gi establish tawrga asi leirabani mang basi phan na ba mang basi kopang ngam na bani sarkar na capital intensive investment ni si koi la manga tra na establish tawngam te some of the cold storages the budget is about 10 crores aduna adugi investment do akhoi na phajana sinadri mamangdo mangbado yamna ugrabani madu mangdanaba haina ngasi sumba training akhang ahidagi thodo hendongna akoi food technologies
senior scientist chief scientist moina experience like ba khoi marak yaurga training pizza dorini Holland ka di yam pikpa yam ingba lamni adubu mokoi gi export se agriculture export se thoidok hendok na yam thobja ni adumai na khoi Manipur su state picture abasu masi hai ki ba masi khoi gi pipeline da leiri ba cold storages sing amasung cold chain si fazana run tawba ngamradi akhoi pothok mangba ko panatna akhoi da income thoidok hendok na lakpa ngamgani